ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯥꯔꯐ꯭ꯌꯨ ꯊꯝꯂꯕꯁꯨ ꯂꯤꯇꯥꯟꯗ ꯃꯈꯥ ꯇꯥꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤ ꯂꯩꯉꯥꯛꯅ ꯎꯈ꯭ꯔꯨꯜ ꯀꯥꯝꯖꯣꯡ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯃꯤꯠ 5ꯅꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈ꯭ꯔꯦ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯅꯤꯄꯨꯔꯗ SIR ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯤꯇꯥꯟꯒꯤ ꯏꯔꯥꯡ ꯆꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯂꯩꯅ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯍꯟꯈꯤꯕ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯣꯡꯋꯦ ꯔꯝ ꯅꯥꯒꯥ ꯈꯨꯜꯒꯤ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯔꯝꯃꯤ PAWF की फाउंडेशन डे पांगथोखरे चै 13 की नुपा मचा अमा मयुमदगी थोखिबदगी थीबा खंग्रे हारि नेशनल जनरल स्ट्राइक ता लौमी सिनमी अमदि एम्प्लॉयीसिंग थबक लेपन हना ट्रेड यूनियन मणिपुर ना फोंदोखरे लितान गी रांग असदा कांगलुप अनि ना पुंगनिंग फाथाबिदुना इंग सिग्नल लाइमिना साना कोन अमुकोना फोंदोरगे अमदि अगरतला मणिपुरी नेशन डायस्पोरा मीट पांगथोखरे होंगलक्लिबा जियोपॉलिटिक्स असि थेंगनबा मणिपुरी सिंग पुनसिनबा मतम ओइरे हाना यूसेमना फोंगथोखरे फ्रॉमजरे वाहोंग रेडियो न बिजबा मॉर्निंग न्यूज़पेपर रीडिंग मीटिंग ताबिरी पामदि ताबिरी पसिंगपो पुष्परानी लाइश्रमना तरामना उक्सुरी मरोइबा पाउसिंग मियाम सनु उंतिसुरी थासी तोरे की नुमिदांगदा कुकीना तांखुल नहा अमा फुरखरबा मतुंग पामदबा थौदोकसिंग थोक्तुना डिस्ट्रिक्ट मजिस्ट्रेटना कर्फ्यू थमलगसु हिंसागी थौंगसिंग लेप्तनासु थरकपदगी स्टेट लेंगांग उख्रुल कामजोंग अमसुंग कांगपोपी डिस्ट्रिक्ट का डिस्ट्रिक्ट खुदक्तगी नुमित 5नि इंटरनेट सर्विस थिंगख्रे लेंगा की माइकीजी इरांग लाक्सिननबा मफम अदुदा हेनबा सिक्युरिटी थाजिलबसु इरांग लाक्सिनबा गमदना लैरे लितान सराइखोंगदा ngarang yum kaya mai zakui saktam sing uki mai kanana bagi damak imphal dagi auna phaya tender kya marum sangsilaga su nomai kapagi makhol leptana tabana sangsinbang amkhide security force na su kablak libasing adugi mathakta thabak laukhadana ba akan ba thabak su paikhat pangam dabage phibamda laire mafam aduda naha kya makhuta single barrel double barrel paiduna sangsinna ba hona bagi video sing social media da viral oiraki अदबु सिक्युरिटी फोर्स की माइकेदगी नहासिंग अदु संघंदना थटलगा थमखि मदुना मरम ओइरगा मिचम मियाम अदुगा सिक्युरिटी फोर्स का अनिगी मरक्तसु उंखनबा उखे कुकी मिलिटेंट मोइनी सिंगनबा कैमोफ्लेक्स सेटपा मियोय खरना ऑटोमेटिक राइफल फाइदुना सेकी युम अमगी मनुंगदगी नोमै पंकापता कापसिनबगी सक्तम सिंह लाइफ ओइना थादोकपा उखी मफम क्यादा ऑटोमेटिक नोमै सिजनबगी मखोल लेप्तना ताखी नाकल अनि की मरक्ता नोमै कापनबा अमदी युमै थाबगी थौदोकसिंग अदु लाक्सिननबा हौजिंगमकी ओइना इम्फालदगी मतिक साना कमांडो फोर्सिंग थाजिनबा लेट्रे पुलिस पर्सनल खरमफम अदुदा लैरिबा दुसु सेंट्रल फोर्सिंग सु नोमै मखोल खक तारगा उपाय अमा लेतबगुम तौरी मनाक नकपा मफम सिंगदा युम मई चाकपा उरगसु यामना नकपा मफमदा नोमै कापनरकपना मई कनबगी थबक्तसु खुदोंग चादबा मायोकनरकपदगी युम कयामरुम मैना चाकपदगी कनबा ngamdana लैरे अमरोमदा इरांग असि लाक्सननबा लेंगाकना लौखलकपा थौरांगदा कमिश्नर कम सेक्रेटरी होम एंड अशोक कुमारना थोखिबा ऑर्डर अमना उख्रुल कामजोंग अमसुंग कांगपोपी डिस्ट्रिक्टता खुदक्तगी नुमित 5नि इंटरनेट सर्विस अथिंगबा थमख्रे वोंग तांखुल रीजन दा हंदक नौन इरांग थोलखरबा मतुंग तांखुल नागा कम्युनिटी की एपेक्स बॉडी अमा ओरिबा तांखुल नागालोंग TML ना इमरजेंसी लाउथोखरे कुकीना सरकार फुंग सिकीबुंग दा हिंसाई थवंग कया लेप्तना से थरकपदगी TNL ना इमरजेंसी लाउथोखिबनी तोंगान तोंगान बा मफम क्या दा तांखुल नागा सिंगना सथोक ससिन तौबदा अफबा मखगी खुलाई पाइबा कुकी सिंगना मरम हंगबा मदि चेक तौई थबक चथरकपा लोइनना मई थाबा मदि नोमै कापगी थवंग सिंग चथरकपबो
TNL na condemn tawrakli makhatana tangkhulnaga miyoi mathakta pamdaba thodok tholokpa yaba na tangkhulnaga miyoi khudingmakna mikupna homsingna leinarabasu khanghalakle Kuki amasung tangkhul community anigi marakta hojik litanda ungkhatna ribasi lengang puksel sengna thuba matamda laksananaba thabak laukhatrabadi singyatai mafam singdasu irang thoglakloi haningai leite haina Coordinating Committee on Manipur Integrity Kokomina Phongtokre Kokomina thadorokpa cherol amada litan gi thawdo ase athuba matamda lengang puksel sengna laksanaba thabak laukhatgadabani Karingba matam sana laksanaba honadrabadi hingsai thawdok sing atai jingi mafam singda sandoraktuna miyoi kyagi punchi manglakpayai amadi livelihood amadi social harmony dasu lamdam asida sauna kaiba pirakpayai haina section WAPHAM phongdoragai January kuntragi Manipur kanba khongset kaloina nanumit aduda pangthokiba miyamgi mifamna Manipur gi irang karamna haurakpano karidagi haurakibano haina mayek sengna khangminabaga loinana Indiana State Manipur miyamgi mathakta proxy war sathababu akanba mongda condemn tawraduna warep lauki handak Ukhul district asida oirakliba phibam asimaksu miyamgi warep aduki manung sanba amani maram masina Kanglup marakta tokhai tananaba amati mapangi khut changlakpadagi Manipur miyam section mina hainasu kokomina phongdorakle handak litanda tangphul amasung kuki anigi marakta oirakliba phibam asi proxy politics ki manungsan ba amane Manipur da mai chaklabasu Delhi da leiriba kampunadi chahikun investment tawrokpagi mahai phangbagi celebrate tawribani ngasi Manipur da thokliba nena tadaba phibam puwari ki accident ama nate matam kyagi mamangdagi haisingna thawrang tawrakhibadu uthorakpani litanda yum kaya lamhen to henba chingna khulai paiduna mai thabi thong chatharabasu Indian Security Force na karisu action amata laudana tumina yengduna laikiba thawongbu kokomina kanba mongda condemn tawrakle amadi India Security Force na utkiba machat adu lamdam asida nawa manate haukibu chehi ahumlom asida sathaduna laklaba machatne hainasu phongdokhe Delimitation process paikhatringe mamangda Manipur Special Intensive Revision SIR implement tawgadabani haina Federation of Haumini State amadi Center lengaki pukning singsinbaga loinana wafam asigi matangda President Draupadi Murmuda memorandum ama piduna taksinkhre Kabol lekai da leba Federation of Haumi gi office da pangthokiba paugi mifam amada Federation asigi President Sapam Sajadu Manina mathaki wafam asi phongdok laduna hai India gi mikhalda leba asigi asengba citizen khaktamak vote thada hananaba thorang oina Special Intensive Revision SIR gi thabak asi Union Territory ahum amadi state mapanda thabak haukre masida Uttar Pradesh ki oina voter crore ani lakh marifu mapan Gujarat ki lakh humbudraga humdoi lising taret Kerala gi lakh kunmari lising nipan Bihar ki lakh nifu taret Rajasthan ki lakh nifu mathoi lising marifu manga Madhya Pradesh ki lakh nifuga lakh nifuni thoi lising humbudraga mari chama humpu Tamil Nadu gi lakh mabudra taret West Bengal gi lakh yankhaiga nipan Puducherry gi lakh ama Chhattisgarh gi lakh kuntaret lising kuntraga mari Andaman Nicobar gi lising humpu mari Goa gi lakh ama shumna nifuga nithoi Lakshadweep gi voter lising ama chamri kunmapan voter list gi lakthoki apunbagi oina crore taru lakh yankhaiga taret hauzik phawgi oina voter list gi lakthokhre pangtholiba SIR si kumja lising ani manga da base tawbani hainasu chapam sajadowani phongthokhi Manipur si international boundary da lebe state oibana yumthangnari ba leibak singdagi mitop kya lamdam asida sangsilaktuna India gi citizen oinana ba Aadhaar card kya saraga pairambagi phakhiba laikhre foreigner kya ama mari leinaba document yaudana changlakpadagi phakhibasu laikhre voter list sansinduna vote lepa phawba yaurambagi chingnaba laire Manipur gi mafam kyada maram sadana anauba khulsing masing hengatpagi wathok laikhre maram maduna India government ki asingba citizen khandoktuna mihut khannabagi pandamda paikhatliba SIRC Manipur da thobu matamda paikhat phamthoi masigi damak Federation of Haumi na sahi asigi
January 18 President Memorandum ama piduna India ki oina paikhatlibe SIR asina Manipur dasu National Register of Citizenship NRC tawrokpada achoba mateng ama soidana piragani Maram aduna Manipur government na political party sing amadi Manipur miyam ne SIRC anganba matamda haibadi chaliba sahi asimaktada pangthoknaba taksinba mathau tai hainasu chapamcha jadumanin phongdokhe Ukhul district ki litan da tha sing nipan da curfew laina madi matik sana Central Security Force sing laina Kuki sing na naga ki yum sing mai thahan khiba thawong Joint Tribes Council Manipur na akanba mongda yaning da phongdorok paga loina na mafam adu da mathau toriba Central Security Force sing gi mathakta khudakta Manipur lenga na thigat paga loina na mathau ningthina tawdaba personal sing gi mathakta chop chab action lawgadabani haina taksin khre Joint Tribes Council Manipur na thadorok pachirol amada tha asiki taret ki numidang litan da nagamioi ama kuki singna tamthina phakhiba thodok phukhiba thodok matung pamdaba thodok sing thoktana ba tha si nipan litan area da curfew thambaga loinana kuki amadi naga mioi sing punba yahan kide laibak thibadi numit aduda naga naha singna pulhandraga kuki naha sing amadi militant sing matau karamna pullaga Nagagi yum kaya mai thaduna amang ata thohalibano mai thabgi video footage ta hingsagi thawong sing ado Central Security Force personal singi mamang makta da sathakiba mai sengna uri masi khwadigi laibak thibani security personnel deployed toribasi miyam gilan thungak naba amadi law and order ngak nabani adubo kuki lamhen tuhenba singna nagagi yum sing mai thabada karigi damak security force singna yengduna laibano haibachini Thawong asina Security Force da miyamna thamlamba thajaba do manghale maram asina thoba matamda Manipur lengak amadi mari leinaba authority na numit aduda litan da mathau tawriba Central Security Force gi mathakta inquiry sathaduna mathau ningthina tawdaba personal singi mathakta chop chab action lawgadabani haina su taksilakle Loinana community khuding magna sumakhata na hingsa gi thawong sing sathabidana ba appeal torokpaga loinana amana amabu thajaba thamnaduna matam chupagi oiba ingtapa purokna ba honamina saina su phongdorakle Kangpopi district ki Saparmaina police station manung chana leiba ke Longwiram naga village ki yum ama ngarang ngahanumidang saron phai wifi Khulgini chingnaba masakhangdaba naha kuntrarom na mai tharamle thawong adubo ke Rongring Ram Village Authority amasung Konsaram Village Authority na kanpamongda kandem tawrakle ke Rongwiram Village Authority na thadorok pachirol amada naha numidang pung 13 minute yang khairom tabada khul asida leiba ajan Abon mai apokpa laikidaba kwaklei abon mai ki yum saron phai bai phai khul ki masakhangdaba naha kuntrarom laklaga mai tharamba ado pangdaba madi barbaric oiba thawong ni haina yaningdaba phongdorakle thawong ado el molai khul ki chief thakulen wifi leilon khunogi chief haupu wifi leilon wifi gi chief Lalboy Wi-Fi amasung Sarwan Phai Khulgi Chief Thangboy Wi-Fi gi Thausil Makhada chathakibani haina maral siraduna thawong asima state ki authority bu singnaduna ingtapa thugainana bahonabani amadi community marakta nusina handana ba sinbani haire yum mai tharamba thawdo asigi madang district lengak amadi Minister of Home Affairs na khudakta asigumba thawong makhata na sathadana ba thabak lokhatgadabani ke Rongwiram Village da matiksana Security Force thamduna ngak sengadabani hanasu demand tawrakle Amaromda Konsaram Village Authority na thadorok pachirol amadasu ke Longwiram naga khulgi yum ama mai tharam ki bathawong adubu akan bamongda kandem tawrakle Laumi sinmi sing amadi karmachari singi phibam amasung lebaki phibam phagatnaba tha sigi tarani thoi da kauriba National General Strike asida Laumi chinmi amadi karmachari sing masa masai thabak lepkani haina Coordinating Committee of Trade Unions Manipur na thadorokpa cherol amana haire Union asigi convener
Ketumem Santana Kuyek Piduna Tadoro Pachirol Asina Hai, Laibasigi Lomi Shinmi Amasung Karmasari Singi, Maruina Surinom Libasingi Mahut Sinduna Central Trade Union Sing, Lomi Marup Singh, Amasung Karmasari Singi upon Bajuan, Platform of Central Trade Unions, Independent and Sectoral Federation, Shamyukta Kisan Morcha, Silang Lomi Singi, Platform Amasung, Kungangi Sinmi Lupsingna, Sinba, Laibak Sinba Tungna, National General Strike Tha Sigi, Tarani Toida Kauri, Numit Asida, Tongan Ba, Lomi Shinmi, Central Amasung, State Government Ki Karmasari Singna, Makoi Makoi Dabi Singh, Amasung, Laibak Dabi Singh Taksinduna, Kaubani Hide. Hauze Litan the Togli Bakanglup Anigirang, Asida Kanglup Anina Punging Fata Biduna, Igna Signal Minas Hand All Manipur United Clubs Organization, Amuko Gicherol Amata, Hide. Matam Kiagi Mamang de Amukona Sumna Irang, Tolok Padalopam Tokotodang Loduna, Maike Loina Makta, Laksa Kibani, Sigumba, Tohaning the Batodo Kayasi, Kayasingbo, Tasinduna Puna Himina Bohanaduna, Lakibani. Ngasi maktoli beirang asida maike ani makta mukona haijaba asida yabirakani hana khanjabadagi media hi khudhangda phongdok sabani haire. United Committee Manipur UCM gi sahi kunmanga mapung pharakpaga mari leinana sahi amachumna satharakpa Silver Jubilee celebration gi manungsana Tripura gi konung Agartala da leiba Sahid Bhagat Singh Youth Hostel da Manipuri National Diaspora Meet Lising Ani Kuntaruki Thoram Pangthokre. Northeast State Singh Manipur, Assam, Arunachal Pradesh, Mizoram, Meghalaya amadi Tripura dagi lakpa tongan ba Manipuri Diaspora Kayana Saru Yakiba Thoram Asida UCM gi President YK Dire na Thoram Mapu amadi Manipuri Language Advisory Board ki member Oibata Natana MLCPCC Assam ki President Oiba Dr. KN Channa Moderator Oina Saruyaki. Patriotic Writers Forum PAWF Manipur gi Taranipan Suba Foundation Day Pangthokre. Manipur Press Club ta Pangthokbe Thoramda Wangkhai Esigi MLA Thangjam Arun Kumar PAWF Manipur gi President Nauroibam Khamba Luwang, Manipuri Language Advisory Board, Sahitya Academy, New Delhi gi member Khosnam Ongbi Birol Singh, Manipuri Women Literary and Cultural Organization, Hozai Assam gi President Huirongbam Kunjabati Singh, Manipuri Sahitya Parishad Dispur Branch, Assam gi Secretary Kaba Bram Joy Kumar Singha, PAWF Tripura Branch ki Advisory Board Member Ketumem Madhavi Singha, Imphal East ki Jila Parishad former Adhyaksha Khetri Tama Devi na Chingbana, Athoiba Mithung Singh oina saruk yaki. Thauram asiga mari lenana PAWF linkhatpada saruk yaramba laikhidraba ahal laman oja singda laisu katune kai khumna botke. January 28 mayumdagi thokibadagi thiba khangdana lairakhibi nupi ama ngarang asiba haksang oina hirangoi thong makha nambol turel dagi phangba ngamkhre. Police na haksang lokhalaga rims ki mirial sangda thamkhre. Asiba haksang oina phangkibi nupi asi kwakathel lamdong lekai dagi salam tombagi loinabi Sheram Ningol Salam Ombi Niloda Jahini Fugani Toini Mang mayumdagi thokibado angang unabada ngari ngai dani haire. Laikhidrabi Niloda gi asi baksang ado ngarang mafam aduda turel torban da thabak suriba miyoi singna urakpadagi police ta pau piraba matung singjamai police ki kampo ama lakpaga loinana mobile forensic unit Imphal West ki team sulaktuna kupni yengsinki haksang adu turel dagi lokhalaba matung mafam aduda leiba Niloda gi mung manugi miyoi singna haksang adu Niloda ni haiba khangba ngamkhibane. Thawal District ki Khongjom Police Station ki manung sanba Fundrai Mayai Lekai dagi chahi 13 lom suraba nupa macha ama tha asigi manga dagi yumdagi thokhibadagi ngasi phawba thiba khangdana leire. Thiba khangdana leiba nupa macha asigi maming MD Salfaras apokpa MD Rafik Kawi. Ngarang mahaki yumda pangthokiba pawgi
makata pau pisari. Mifamada Ward Member MD Zabir amadi apokpana phongdorokpagi matung MD Salfaras tha sigi mangagi nungthilda yumdagi thokhibani hanjilaktabadagi mahakpu thiba yaba thiribasu phangba ngamdre tha sigi nipana khongjom police station da so aiba cherol ama pithuna wakat thre haire mahak phut manga inchi manga rom wangi kuchu ngawi mamai sangi mahakna thokhiba matamda khongra amuba ama setki jacket amuba ama litki kanagumana mahakpo thengnabirabadi manaknapa police station natraga mobile number 8787862035 da pau bibiro haina su phongdorake. Iramda Manipur da leriba disabilities kayagi welfare gi damakta khallaga wheelchair basketball association mani WBAM na Manipur gi Chief Minister da memorandum pisinkre WBAM ki General Secretary na thadorokpa cherol amana hai atop state kaya da disabilities welfare gi damakta magi oiba department leibagum iramdam asidasu disabilities khakta ki oiba department ama thambiu games and sports da state atai dadi journal and national da medal lorokpada government ki site ki financial support piba amadi government pibagumna state asigi disabilities sports person singsu PBU disabilities kayana practice tauge khalakpada sanaba phangdriba asigi yenglaga indoor stadium ama sabiu chahi goibe state level tournament sinbiu disabilities khaktana run tauba association organization da social welfare na piramba skill training oiba grant in its PBU amasung right of person with disabilities act 2016 asibo full implement taubiu habana chingba memorandum asida yauri disabilities welfare gidamakta kumjalising ani taratare tagi horaga iramda manipur asigi su organization association kyana ngasi phawbada matam gi list kayada memorandum pisinduna lakle masigi manung sana WBAM Manipur na memorandum asi pisinbani pumnama si thabakta onthokpirkani habi thajabalai haike micham miyam ngaknaba haiduna masing thingamdana thajilakhraba central forcing laina litan girang laksinba ngamdaba haibse angakpa poi haina minorities students association gi maiki dagi phongdokre association asina thadorokpa cherol amada litan gi thaudokna maram oiraga kanglup ani gi marakta ungkhatnariba si athubada santi gi wari sanabiduna ingtapa purangnaba honabiyo ikhang khanghaudana karigumba kharadagi kanglup ani gi marakta thohaningdaba thaudok thohaliba si athubada nakal animaki leadersing phaminaduna santi puraknaba honabiyo kumjalising ani kulhumdoi me ahumdagi haurakhiba kanglup ki rangna manipur si kham thengna waduna lairibani masibu athubu matamda waru sinpurak santi laknaba lengangna kana honaringai serak asida litan ki pamdaba thodo asina amuka hena thamoi sohalle tungi yumbirer oirakadaba mahiroi kya ikuidana pangthokadoriba bosem amadi kosem gi exam singi preparation tawduna leigadaba matam asida nomai makhongi ki bopohanba simak akanba mongda condemn tawi haire nongna semlak libalenga sina responsibility lawduna athubada litan gi kanglup animak phamina handuna santi gi wari sanaduna hanagum khunja sing nusi janana laimina hanbiu haina so makha tarage marup tawrambagi lubna WORD da thamlamba thingba komthokle kanagumbana so thingba thambiganu haina kanglaipa communist party PWC MC unification ki PRO singkhai nganbana thadorok pacherol amana haire Imphal da leiba widow and orphan research development trust WORTD kauba trust amana tha khudingi chatharamba marupta luba asina thamlamba thingbado mioi kyagi awa ana yengduna lokthokle loinana kanagumba lup natraga lanai mioi amatana su trust asina tawriba marup asida athingba thambiganu widow and orphan resource development trust hariba
ट्रस्ट असिगी मखादा मरुप यावरिबा मेंबर सिंगा लुपका करिगुंबा हिरम अमतदा मरी लेनदे अदुबु ट्रस्ट न था खुदिंगी नुमित मरीनी मरुप तौरंबगी मतंगदा थिंगबा थमदुना लुपना थिगलुबदा थोइना अरानबा लेरमद्र हाइना लौबा याय हाइरे मयांग लांगजिंग तमांगी सलाइरिबा वाटर सप्लाई स्कीम असिना पीरिबे सिंग असि अफबे सिंग ओइद्र हाइना मयांग लांगजिंग यूथ्स लाइब्रेरी क्लब MLYLC गे चेरोल अमना हाइरी वाटर सप्लाई स्कीम असिना पीरिबे सिंग असि फिल्टर तौदबना मरम ओइरगा सिंग असि सिसनबदा अफबा ओइद्रे मरम असिना मरि लेनबा अथॉरिटी ना स्कीम असिबु यंगसिन बिहाइना चेरोल असिदा हाइरकले मखा तारकपदा मपानगिबा पाउसिंग तामिनसे इस्राएलना खुदुम चनसिनदुना थमलिबा वेस्ट बैंक पो लेबाक अदुदा तिनसिनबगी थौरांग तौबबो यूएस प्रेसिडेंट डोनाल्ड ट्रम्पना याखिद्रे मथंगी सेयोलदा पांगथोकदोरिबा यूएस प्रेसिडेंट डोनाल्ड ट्रम्प की बोर्ड ऑफ पीस पो गजा कमिटी न खौरांग नाइबगा लोइनना बोर्ड असिगी मिफमना गजादा नौना सेंबत छागतबगी थौरांग पाइखनबा अमदि सेल थादबगी मरिक चुंबा लंबी अमा फाटलगनी हाइखे इथियोपिया ना युमलोनरीबा लेबाक सुदान दा मपांगल कन्ना लेरिबा रैपिड सपोर्ट फोर्सेस के मिलिटरी ग्रुप सिंगबो अखनबा ट्रेनिंग पिननबगी अरोनबा कैम्प सिंग सेंबत ख्रेना थाजबे आबा पावगी सोर्स अमना फोंदोखरे बांग्लादेश के इंटरिम लेंगा की चीफ एडवाइजर मोहम्मद यूनुस ना अथेंगबदा लेबाक अदुगी मियामदा था सिगी तरानिथोय दा पांगथोकदोरिबा लेबा सिगी मिखलदा यस वोट पिननबा अकनबा मोंगदा अपील तोखरे यूनाइटेड स्टेट्स ना ईरान की मथक्ता थंबा थिंगबा सिंग लौथोकलबदी ईरान पैसिंदुना थमलिबा यूरेनियम सादा हुंफो हंथाहनगनी हाइना ईरान की न्यूक्लियर चीफ मोहम्मद इस्लामीना फोंदोखरे पाकिस्तान की बेलोचिस्तान बो तोंगान तानबगी अकनबा लालोंग सथरिबा लेंगाकना थिंख्रबा बेलोचिस्तान लिबरेशन आर्मी BLN प्रोविंस अदुदा लेरिबा मास्तोंग पुलिस स्टेशनदगी नोमै अमसुंग मरुसिंग लौखिबगी वीडियो सिंग थादोरखरे हंदकता तांकक अहुम थोकना पांगथोखिबा म्यांमार की मिखलदा म्यांमार हुंता लानमिनु सौगतपा यूनियन सोलिडरिटी एंड डेवलपमेंट पार्टी USDP ना चाउनो माई पाखिबगा लोइनना मथंग थादगी फंबा हौगदौरिबा लेबाक असिगी पार्लियामेंटा मिहुत ओइगदबा मिलिटरी चामगा हुंफुगा तरुक की मिंग हुंता लेंगांगना लाउथोखरे
Myanmar Hunta Laingaki Lanmi amasung ithanic rival singi marakta khuthokna duna mathwai hingnana bagi damak lanjana duna Chau Patan Kemta Sangjapam Loriba internally displaced people's IGP sing Chinjak ke wab chawna mayok nare haukiba chahida Lenga amasung lenga ki mayokta leiriba singi marakta khuthokna rakpadagi lanjana kraba miyoi singna demo show town manakta tharamba phau amasung chujak sing yauna tongan tongan bopolam sing matam sana lokpa ngamdabadagi chinjak ke watpa mayok nabani haina local source amana phongdorakhi Center Lengang Puthoraki by Union Budget Lising Ani Kuntaru Kuntarit Matang the Lok Sabha the Kana Nabada Congress losing Basasi Tarurna Sahi Asigi budget Asimiam winning Bakahen budget Oibata Natana Accident Yamna Token Bagari Model da airbag singi Mapam Hongdo Hongzin Tauraga Miam the accident Toklaroi Hana Center Lengangna Kutsin Nabaga Japmane Haina Pongdo Cray Rajya Sabha the Union Budget ke matang the khana naina bada hanagi Finance Minister amadi senior Congress losing ba P Chidambaramna Finance Minister Nirmala Sitaramana puthoraki ba budget asi marek mahau yautaba budget ni hainaduna tha asigi amada Finance Minister na miyam na thamki ba warol ado mipum khudimmakna kauthokna khre hainasu phongdokkhre Assam Chief Minister Himanta Biswas and Rifle Paiduna M Tauraga Muslim community Gimio sing the caption bagi artificial intelligence AI na saba video Tagalaki Baduki Matangda CPI Amadi CPI MG losing basing na Tangalaki ba wakap chingi hearing Sataragadi Haina Supreme Court na Pongdorake Uttar Pradesh ki Mathura Dalaiba Khaparpur Khungangda Matay Manau amasung makoigi minor oiriba Macha Ahum Puna Siduna Leram Lehare Police na Pongdo Kibada Imung Manungi Mioy Manga Asi Khaparpur Khungang Dalaiba Makoyim the Siduna Leram Kibani Police na Tiba Humbagi Tabak Satabada Suicide Note Niching Nabache Amaga Makoyna Siduna Leram Lebaka Dugi Paklang the Iduna Tamlamba Message Amaga Imung Asigi Yumbu Remba Oriba Nupa Asina Record Toramba Video Message Amaga Recover Tobangamle Case Hasipuna Suicide Tominabaki case ni Hana Tazabaga Loinana Police na Makatana Tibo Humagi Tabak Sataba Hore Hare Madhya Pradesh ki Gwalior district ki Dabra town Dalaiba Nabgraha Laisang Sangabagi Thorum the Saruk Yabalaki Bamiam Nesinarak Badagi Chahi Humbuda Surubanupi Ama Shire Amasung Mui Taruna Aso Apanang Kre Meghalaya is Gentia Hills District Lonia the Pamongda Salairamba Red Hole Coal Mine Amada Soibadagi Dynamite Pokharakpagi Tagdokta Sikiba Missing Kuntrayo Kremasung Meghalaya Lengangna Mine Asida Satarakiba Search and Rescue Operation Ngarang Losin Kre Assam Chief Minister Himanta Biswasna Congress losing Bajitendra Singh Bufes Bagel Amadi Gaurav Gogoi ki mathakta lupa crore Chaungagi defamation suit file tawkre Minister of State Oramba Amadi Samajwadi Party ki senior Lusingba Oriba Mandan Chauhan Uttar Pradesh ki Hapur district da sakhangdaba singna hatna bahanarakpadagi nantho hore hare Makhatarakpa sanabagi pawamuk taminasi All Manipur Taekwondo Association Asinduna Kumalampa Indoor Stadium da Sathariba Kuntramani Shuba Manipur State Taekwondo Championship Lisingani Kuntaru Masilo Silagani
ngarang humni chanba numita pangthokiba sub junior girls kg 13 makha gi da PTA gi lamngan ba thodamna gold medal lauki Telangana da haukiba February 3 amasung nipana pangthokiba 13 suba men's junior master divine ladies bodybuilding and physics sports championship lisingani kuntaruk ta Manipur gi team na goal ama silver ama amasung bronze ani yauna puna medal mari laurakhiba ka loinana second runners up team championship title laurakre Mapal Kangzaibung da sathariba ani shuba Dr. KSS Chowjit Singh Inter District Polo Tournament lisingani kuntaruk ki ngarang sanakhiba quarter final match in the X Polo Club Wangkhai amasung Thangmai Banjut Polo Club mai paktuna semi final changkhre Sadaha Ground Hangul Ahalub Sekmajin Chanabung da sathariba ani shuba Sekmajin FC 5 aside Open Football Tournament lising ani kuntaruk ta NISC Lion Jamna YUC Lamjawbo Pansil Ani Shunoda Mighty PK Sengmajin FCA na CY Shibuna Pansin Manga Sunoda Mighty PK Yaisnana Rang Makogi Mesta OSA Po Goal Ahum Sunoda Mighty PK Takyal Dalai Basai Artificial Ground is a Thariba Tarataru Suba Site Manoranjan Memorial CRPF Football Tournament Lisingani Kuntaruki Ngarang Sanakhiba Mesingda Nampha Salam Amasung Pathap FC Lilong Mai Pakre Elite Trophy Tina Reso Kongbo Sekon Kuno Imphal Iska Khusam Naraga Sinduna Reso Playground is a Thariba Ahanba ET5 Outside Men's Open Football Tournament Lising Ani Kuntarukta BFC Kongbana Team Rao Thamai Banbo Manga Sunoda Mighty Pikre Atinga FC Kiamgaina Premika FC Bamon Kampobu penalty shootout ta Pansel Suino Anida Mighty Piki Laikidraba Hidam Dananjoygi Imung Manune sponsor Tauraga United Youth Organization Langdum Uyol Nasiduna Mamang Thagi Nipandagi Team Tarani Tuna Saru Yaduna Langdum Makhaleka Dalaiba Langdum High School Ground Satharakiba Fast Hidam Dananjoy Memorial State Level 9-man aside football tournament Lising Ani Kuntaru Ngarang Losin Kibaga Loinana Goldal FC Kiamgaina champion Ukre LMLCC Langmaidong Nasinduna Sathariba Taruk Suba Village Open 9-man aside football tournament ki ngarang sanakiba minsta Aero FC Kaksing Khunongna Iaisa Kaksingbo Pansel Manga Anida Mathiba Pikre FC Waikongna Yumbo LMLCC Langmaidongbo Pansel Ahum Amada Mathiba Piki Wabagai Marianbam Youth Development Association WMYDA Wabagai Marianbam Kaksing District na Sinduna Satharakib Ahanba YMDA Trophy Football Tournament ki champion Akas FC Kairak na oikre Tentha Haibung da Sathariba Ahum Suba TQC Trophy Lising Ani Kuntaru Irungbam Birlal Memorial State Level Open Tennis Ball Cricket Tournament ki ngarang sanaki bamesta Excellence Foundation Khangabongna wicket tarukta mai pakre Manipur Cricket Association MNCA Gimijeng Makada Tongan ba cricket ground sing the Sathariba MNCA W Prahada Amasung W Ramana Daily Trophy gi ngarang sanaki ba tongan ba messing da race khwai nagama pan lama bam lekai amasung RCA Lilong mai pakre aduga KCC Kongba amasung ESU draw setkre Amadi Manipur Veteran Cricket Association MBCA na Sintuna Imphal West ki Langthaban Public Ground Sathariba Tarahum Doirak Suba T20
Manipur Veteran Cricket Tournament ki ngarang sanakibा tongan-tonganba matchsingda Res Nangapat amasung YWC Langthabal mai pakhre. Loisilakpada maroiba pau mahana. Curfew thamlaba sulitanda makhatana hingsagi thawong sing sathari. Lengang na ukhol kamjong amasung Kangpokpi district ta numit mangani internet thingkhre. Tangkhol nagalong na emergency lapthokre. Delimitation ki mawana na Manipur SIR implement tawgadabani haina Federation of Housing na demand tawkhre. Litan gi irang sauthok tingai da lengang na puksal sen ngalaksana bohanagadabani haina kokomi na phongdorab. Thiba khangdana leirak khibi nupi asibak sang oina phangkhre. Security personnel sing leina yum sing mai than ki ba thawong condemn tawrabi. Sakhangdaba singna longwiram naga khulgi yum ama mai tharam le haire. Sahi tara taret ki nupa macha ama mayumdagi thokhibadagi thiba khangtre. Litan gi rang asida kanglup ani na puning phathabidune ingna singna leimina saina mukona apil tawrake. National General Strike ta lawmi chinmi amadi employees sing thabak lepkan hana trade union Manipur na so phongtokre. Amadi Agartala da Manipuri National Diaspora Meet pangthokre. Honglakli geopolitics asi thengnanaba Manipuri sing punsin matam oire hana UCM gi president phongdora. Bijariba pausing asi galoina nunti phongliba pause silig lokhoksaba maroibu pausing miyam bijabalo sinjari. Makha tarakpada matam gi WAPHAM RASHI PHAL amuk mayam puna taminarsi. Matam gi WAPHAM da muktaminaswi lamhen tu hen basingi mafam da kayam koina haija nonjaduna lekhigedage haibasigi matang da thamjari. Lamhen tu hen basingna lengak amadi miyam gi mathakta landa tuna kham thengna singnarakli basida lengak na makhoi da haija nonjaduna lekham thokte. Manipur gi apun basaktam thugaina ba phongna lawbadagi hendoktuna terrorism gi war crimes athaduna mishimina Maihau langpoki mikap mirau khona nilakiba chahi ahum mapung phajilakle. Makhoi gi kai henba thawong singda central government amadi Manipur government makhoi gi mafam da haija nonjaduna punna nuksi sanana leiminana ba kayarak hana wari sanakhre adubo makhoi gi khongpham handokloi haina mangak kanba utuna miyam gi mahusagi punsida singnabagi thawong sathari ba sida lengana kayam koina yengduna leikhigadori bage. Lamhen tu hen ba hingsa yaitamba singna leibak ki apun basaktam thugaina ba miyam gi punchi amasung lanthum manghan tahan bagi war crime sathabagi ngakpi phamthok traba mara leiraba singbo lengak na cherak pi bagi mahut minung sigi mityengda makhoibu yok tuna thambagi maram karigino haibado miyam da khanghan phamthoi. Huinaw macha sauna na ba yok laga laitol lei Hui budolai tongduna pubada amangba ubada songthai haibagi matau satharakliba haurak pham khangdaba miyosing adugi mathakta matiksawa para tambiba mathau tai. Laingak amadi miyamna makhoi gi hanthaba thaki thawongda manaba pamde haiduna tumina yengduna leibadagi
लो मखुता पाइसिन्नबा होनरक्लबसु तुमिन्ना लेरबदी पोलोइदा फबा फल फंगलक्लोइ इंडिया गवर्नमेंट वाथोक असि वारोइसिन पुडक्नबा होनबगी महुत मनुंग लेनबा थवोंगदा लिसांग थाबगी थवोंग चथरिबासी असिगी अरोनबे एजेंडा अमा लेबगी रहैबा चिंगनबा वाहंग लेतबा नते इंडिया गवर्नमेंट सेपरेट एडमिनिस्ट्रेशन की डिमांड पीरोइ हैबा वाफम फोंदोखिबा अमदी कुकी जो सिंगनबा लेंगाक सेमबगी मायुक्ता लेरबसु लेंगाक सेमबदा कुकी जो गी मिहुत याउना लेंगाक सेमबदा याहोलखिबा अदो सेंटरना कुकी जो सिंग थेमनबा अमसुंग इंगतपा हंजिलहननबा थौसेल की अरोइबा तांकक यौसिलकले हाइना फोंदोखिबा सिगी मतांगदा इंडियन एक्सप्रेस ना फोंदोखलिबा वाफमदी लमदम असिदा इंगतपा हंजिलकनबा कुकी जो सिंगा तौनगदबा पीस डेल असी ममागी सेवोलदा नागालैंड स्टर्न नागा पीपल्स ऑर्गेनाइजेशन NPO गा सथा नखिबा फ्रंटियर नागालैंड टेरिटोरियल ऑथोरिटी डेल दे पीखिबा मवोंग अदुदा लाकबा याय हाबगी रिपोर्ट तौरी पावगी लिखुल असिना मखा तारिबदी पीस डेल असी मथंग सहिदा पांगथोकदोरिबा असेंबली इलेक्शन की मतुंगदो इना तौनरबा याबगी फिबमदा लैरी हाइबसिनी सेंट्रल गवर्नमेंट करीगुंबा थवोंग असि चथरकपा थोगलबदी कुमजा लिसिंग अनि कुलुमदोगी मे अहोमदगी थोगलखिबा लोइखम नाइद्रबा वाथोक असिदगी हेना तमथिबा वाथोक लानथोक ओहेननबगी लानगी पाउजे चेनबो ओइना थोकनी इंडिया गवर्नमेंट मणिपुरगी अपुनबा सक्तम थुगाइनबा अमदी मियामगी मफमदा लंजाव थोहंदुना इमु नाइमु तानहनबा सिनबगी मायोक्ता मरमदम नुंसीबा अपुनबगी सक्तम कायबा यारोय हाबगी अचेतबा फिरेपता लेरिबा येलहौमी चिंगबुरोय तंबुरोय सिंग मरुओइना मैतै सिंगना लिसिंग अमा चमापन निफुगा मापनगी प्री मेजर स्टेटस ता मनिंग तमना लैजननबगी फिरेप लौरकलबदी इंडिया की अपुनबा सक्तमदा अचौबा मई अमा लाकलोय हाइनिंगाय लेते फिबम असि थोअलोय हाबा तारबदी फ्रंटियर नागालैंड टेरिटोरियल की मवोंग मणिपुर पुसिनबा होनरोइदोबनि हावा फमसी थमजरे मखा तारकपसी ngasiगी राशिफल अमु मयाम पुना तामिनरसी ngasi फाइरेन की कुनमरी निपानबा लिसिंगनी कुंतरुक फेब्रुवारी की तारीख 13 युमजगै सनुमित असिगी राशिफल यंगमिनसी राशिफल इबिरी बोजा डॉक्टर वांगखेम जिबोल सिंह असिस्टेंट प्रोफेसर बायोस्टेट जेमिन्स चिंगमैरोंग अहानबदा मेष राशि मियामगी मतेंग हानागुम फंगबा इमुंग मनुंग पुक्चा खुजान तिनाबा अरापदगी कानाबा फंगजबा नुमितनी थौना सुहेन फरनी पाखंग लेसाबी सिंगी ओइना नुक्सिबना चाली वृष राशि पायरकी लौसिंग खरा सोलबसु निंगजबदी थुंगनी थौना फुदोकपा अमदि अनौबा वखलोना थौ पांगबदा माइ पाकजबा हेनगनी पाखंग लेसाबी सिंगी ओइना नुक्सिबा फंगजगनी मिथुन नसांग नरल ngasi su chawhotgani ayetpa leiraroi ningthina thau pangba ngamlagani asauba phingbana ditati sok pandana ba cheksillu pakhang lesabi singi oina ningba mapa sagani karkat arang arak phangbagi nungai jaba poram sindok pahaiba amadi mi bu chumnaba ngang sakpa haigani apha apungi thabaktadi phatte pakhang lesabi singi oina kai khumnabi gani सिंह राशि मरुप मपांग वखल लाना खनब याय इरांग पुगनु अमदी हेना वखल सागलुनु मरम चारबदी निंहनगनु कनाना सुलाक्सब ngamloi पाखंग लेसाबी सिंगेनु वारौनब लेरी ngaikho कैना राशि वखल नुंगाइजबा पलंबा फंगबा याबा लेरे अमदी अनौबा सालाकनी असावबा अमदी अनम तानबनदी नुसा थीबदुम नंगबा याय पाखंग लेसाबी सिंगोइना माइ पाकनी तुला राशि लौसिंग सावगनी येतनाबदा ngamबिननबा लेतबा अमदी नसाना नाइगी मतेंग फंगदबा नुमितनी ताहारबदी मरुप मपांग काइनगनी पाखंग लेसाबी सिंगोइना यकायेंगना वा ngango वृश्चिक ओइजबा तानबदा पुंगनिंग पेंजबा अंगम अथौना थौजानबिबा नुमितनी महु चावबनदी ताथीबा लौसिंग फुदोकबा वाबदी ले पाखंग लेसाबी सिंगोइना वखल नुंगाइगनी
Danu napal taurubana amadi nakanthi naral da tainaba asa chaurubana kainaba abanumini miyangawa tanabadi kanaba kharadi phangjagani pakhang laisabi singi oina nungsibana chale Makar Rashi sel thumgi lamda phaba salakani yetnaramba farani apha pun koksagani ngakpa ngamloidaba wa nganglabadi naral kaigani pakhang laisabi singi oina ningba thumgani Kumbha Rashi chopai kaiba amadi yetnabana naral mayeng tabe apalai achumbana mahang tharabadi lausingna samu phaba ngamgadaba numitni lausing thiyu pakhang laisabi singi oina lange khalunu Aroibada mina Rashi ninghanadabana yaifagani maro pangi wa kanagani nolukpa hairabadi mangkiba yabalan kanjaba ngamgani thauna phabagi su kanajagani pakhang laisabi singi oina pukchal chauktho'u Masini ngasigi thamjariba nungtigi phongliba pause singi lokthoksabu maroiba pausing matamatanggi WAHONG loinana Rashi phalgi thauram pumna upu haujigi pusparani laishrom namka hana khurumjai Nungairaba pausel Ningthem eye care gi oina yauksangi achouba offer ama pijari madudi mid test tawba matamda paisa logzaro frame amadi lens ta sumnatagi lupa lising amada pithok chagani lengsin biro Ningthem eye care Saisakbi baby chanchal gi thongal makta da leijare yauksangi pijari ba offer segi dama ngasi mak lapiu tanabiu unabiu Ningthem eye care Matam kuina nungsang haibadi piles laina asina aduna khudong chadaba kaya mayok naduna leraklaba amadi atopa layeng kaya chathaba matamda phabang amdraba natraga laina asi yengthokpagi khudong chadaba mayok naduna leraba singna madugi damukta wabirurugan sahi taragi matakta experience leraba laina asi yengbuda miyo cha kaya phanba ngamkraba mayang Imphal Bengal dagi Kabirani Phundraimeyum Jobeda loinana machanupa Safik Anwar anina punna nupa amadi nupi singi tonga na layemgi khudong chaba pijari Kabirani Phundraimeyum Jobeda gi hidak ase amuktang thakpada nungsang haibadi piles pungpha phanba ngamle laina asina naduna khudong chadaba kayamarum adom mayok na birabadi ngasima mayang Imphal Bengal da leriba Phundraimeyum Jobeda amadi Safik Anwar ga unabi akupa marol gi dama call tobiyo 9856601688 amadi 940278324 piles naba anaba gi dama Kabirani Phundraimeyum Jobeda amadi Safik Anwar Mayang Imphal Bengal Hangdukchare Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam masida Ayush ki laying bagi khudong chaba phangbiragani loinana makhal khudimaki therapy tobagi khudong chaba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yada basina singba sigi lahingi khudong saba pijari basi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga balaina kaya gi maram dasu tanabibe yagani Ningtokaba numitagi na thangja numit ki ayuk pung 8 dagi na pung 2 fauba loinana nomaiji numit ayuk pung 9 dagi na nungthil pung 3 faubagi Dr. Unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Paring Kaksing Khunyai Lekai
Eastern Lily Drinking Water gi anauba ejen mangagi mafam miyam da pizari. Eastern Lily Drinking Water pambi bisingna pungdong bamgi oina 8131915180 Leiteng Enterprises pungdong bamdagi fangbigani. Ani shuba ejen na Water Wall Kanchipur Imphal West. Mobile number 7052560334. Ahum Subudha Kongapat Mayai Lekai near Primary Health Center Imphal West. Mobile number 8258932950. Sagolban gi oina Belonas Bank Sagolban Tera Pukrambam Lerak. Mobile number 7050966275. Manga Subudha Kongman Mangjil Zone 1 Imphal East. Mobile number 70856588732. Panjaribe ejen manga asi Lily Drinking Water gi oina inong nong na hangdok chaba ejen singni mafam singas de gedo madumna Eastern Lily Drinking Water gi damak pau phobiu. Sarah Kurumjari everyone, I am Jocelyn Esantham, your Miss Heritage Manipur 2026. Mayam ni damakta nungaru pau putuna lakjari. Madudi Aigla Manipur ni sinjaba kwai de ki mabing leru pageant Miss and Mr. Junior chahi ahum legina chaitara ni thuisu pa amang singi damakta amasung Miss and Mr. T chaitara hundoi legina chaitara tare supa amang singi damakta anchugo platform putuna lakjari. Audition na laglibu March ki date 4 2026 da Manipur University Centenary Hall da sinjari amasung grand finale na March ki date 28 2026 Manipur University Auditorium Hall da sinjari. Top 5 contestant bisu national pageant da changbi khudok chaba pizari amasung siki pageant asina angang singbu hena confident hapa personality development amasung stage presence da mateng oigani haina khanje. Registration gi damakta pizari ba website natraga QR code asida changbiru aduga akupa marol gi damakta pizari ba phone number asida pau pau Akupa Marol Gidama call to you 8132878181. Amukana 8132878181. Netraga. Please visit www.izilammanipur.in.